Uripok Apunbalop UAL na sinduna Uripok Canteen Corner da sangsiliba khutang chara hen bigi khongjang ngasiga thana numit humfuni thoi shukre ngasigi numit asiga mari lenana jiribam gi borobekra da kuki kulai paiba singna Mee-Oi taruk faraba matung tamthina hatpi kraba imungi Mee-Oi singlaktuna ngasi khutang chara hen bigi khongjang aduda saruk yakhi Kuthang chara henbigi khongjang aduda kuki kulai paiba singna hatok pikraba Mee-Oi taruk adugi manungda nupi ahal adugi macha nupi ibenaubi ningthau jamna fongdorakpada ngasi uripok apunba lupna aikoibu nungsiduna asengba achumba fangnabagi-damak kuthang chara henbigi khongjang changsinbiba asi yamna laibak fabani kuki singna hatok ki badagi aikoi ichin inaw natana kanasu leitre maramaduna mayamna aikoigi mateng pangbiyo Aikoigi imung da thokliba kudong thiba asi matungda imung amatada fangdanaba miyamna khongjang changsin biduna matungda amuk hanna thokhandanaba hotnabiyo mihat asda chenariba Mee-Oi sing faduna matik chaba chairak piyu haina fongdurakli Uripok apun balub na ay tamag na si charahen be khongjang chang dan ay tamag lepi ay miyambo haninga leitan ay thagachari ay khoi gi dijin icheni upana tana huji kanam ta Leikhidraba aduna nakoi mateng pangbi dana ay tamag akoi tamag leipi se miyam da haninga leitan thagachari ima icha oina punni tumna hatok pirame ayunda thoi ba thodok sumana matung da amuk hana top da thok tanaba aina phange mai chak sumana phangdana ba ang tang miyam punna apun bana khongjang changjan bidana khoi mateng pangbiyo khuloi na haijari aina thoi thodok swana myamna thoktana ba sarkar animakta mateng nijari aina thoi sumana atopada thokhan bi aina ima icha kaina ba phangi mai chak swana atei da phangan bi gano